मरी मतादा पैसा याम पाइब मी लेब ताई बहुत मयादा पैसा थादक पिरनब मी लेब ताई अदुनदी कना तिनबन फै को अफबा लाइक लाइसो हेबा मतिक चाबा मी तिनदु सुबुदी फगेरा फरोइरा याम मचांग मॉडल पीबा ngam मी दुने हेन लाक्त्रो डेमोक्रेसी द कना करम मरु ओइगे अखोइ द नते को प्रजा की नते लेबा की नते को बहुत कानिंग कागदब अदि लेब कदब मी सिंग दि कना हेन मरु ओइगे कोई से हाइबो अनि अफब मी थागा सिकाइना बहुत मया यौरगा करी ओर कदइनो अखोइ दोलाइ तोंगमगा कइनोमु उरगा सुंगदे याबदो अदिगी मनुंग द को बहुत मया यौदा पोचे खरे एक थंबद को अदि योमजन नगदरिनेबा कनाना कइ दोदरगे बदु पॉपुलर को मेले मगदे दि मसिंग गम नेबा थाजदे मनुंग द कइनो द पीआर सि लैरबनिना आइसु तोंगाना पीआर की मनुंग द मोकोइ गिसु कमाय तोदन लम हेन बसिंग जे कमायना फादगदगे हाइबगी पोतो मैं सोदन लेरमने खली मरमनि कनो द बोम तो बके थादरग तो यादमनिना सही हौजी की लैरिबा असु कोइ गरबसिदा मखोइगी लान हौरिबा कांबु सिंगसिना नेगा पैसा पीरगा मीडिया मयाम सिजनै हाइबगी चिंगनबुदे कोइदे लै तसेंगना नेस अखोइगी को मिनिस्टर की मीडिया मा लागा सुंबा सुंबगा पुथोरपसिदि आइदि मखोइदा पीआर गवर्नमेंट नुइ कीगनु नुइ अखोइ लैरि सिदैदा नोइदा करिमता सो अंगाम पीरोय अखोइ नोइगी प्रोटेक्शन तौनी कायना मसी आई थाजबा मा पिरमगद्राइन खले अदुमंगने हजिके कांगु खरनदि पीआर लौथो हारिसे मनु कनो मोइना तौरम पोत खरदे हजि सुम कायरकदोरि तम तम अदुनदि मसी पीआर से लौथोक्त्रगदि अखोइना सागतलंबा महुमदो काइबा तारे हाइबगे पाखत पयोरमसु याय मसवा करम हाइना लैब मागे ऑफिशियल सिंग हाइबा तारे मसी पैसा थादोकी मतम द मोइगे अकाउंट निपान थोलपै तोंगा तोंगा बे पर्सनल के थाबे म्याम अमसु एनटीवी की रिपोर्ट यावे स्वाइगिस दा असुक याम द मखोइना सेक्शन द्रिबा खंगहौद्रिब सेन अगेन हौद्रिब से करिगिनो सेक्शन हौद्रिब से करिगिन होबा फॉर्म पोरम सु लाइ अन स्वाइ मदम दे कैन आल्सो अखोइगी दु चेक इन बैलेंस हाइबा तारे करिमता लाइन थादोखरबा जाला नत्रगा कोइदे उरदोइन उसिनद्रबा जाला स्वाइगी मतंग गिदा यामना अखोइगी याम कनो ओइबा मखक लैरिसे अखोइगी यामना कई हाइने अखोइ इकाइ काइबा कोइ मवंग मदि नाइदबा मखक लैदिबा सिगी पोर्ट से कमाइ थंबिनिङो जा मसी कनदि हाइनिङ दे दो हाइदबदि यादे तसेंगना हाइ तारगदि चिंगदि खुना द चिंगदा आइन लैते हाइदो नंबर 1 अखोइगी लम लौसन गदरिबा सेंट्रल गवर्नमेंट हाइ तारेको नेशनल हाईवे ने नेशनल हाईवे सेंट्रल गवर्नमेंट लौसन बने अदि मसिदिदा जेनरी सी सर्वे तो मतमदा पीडब्ल्यूडी की यारुंगने एनआईसीआईडीसीएल यारुंगने अदि डीसी स्टाफ मोज काला हाइना कौग्रे को कंप्टेंट ऑथोरिटी फॉर लैंड एक्विजिशन एक कनो सि लापदगी होय अदुमति चन्नदे दो मोइस नेशनल हाईवे ए की मखाद लौसन बने मो की लमसे आइन मी मखाद लौसन बने दो तबुदबो कोन खंगदबसे ngसागी पैसा लाकु मतमसिदा पैसा पीगे दोरिबसी ngसागी अकाउंट कापकदोरिनेबा मतम मदा ममांगैदा चेक त पिनरमे अदो हजितम त तौनद्रे अकाउंट to account transfer तौनगदोरिने अकाउंट to account transfer तौनगु मतमदा मसिंग पोत थोगलैसे मसिनदी मसि अखोइ कमाइ तौगे हाबा मतमदा डीसी सु अदिगी सेंट्रल गवर्नमेंट की अथॉरिटी सु मसि चेंदा चेनबगी याम चिंगनबा लै चेनै हाबा मते हाइनिंदे अदुदि मोइ थिजलगा माइ खंजरने अन तसेंगना अखोइना खंगदबसि ngसागी को अखोइ लैंड कंपनसेशन पिरकु मतमदा ngसागी को लम की मपू हाइबा मा अदि स्ट्रक्चर की मपू हाइबा मगानी थोगदरिने लैंड की मपू से कमाइना लेपनो खंगदे लम सि को ओइना म अखोइगी इम्फाल मनुंगदा नत्रगना भेलीदा लम लौसलकु मतमदा एसिगैना पता लेने सिगैदी गवर्नमेंट खास लेने हाना मथोलकनी सिगी पोसी मदि अमत्त लेतबदोंग तवे अदुना मसि अखोइगी हाई कोर्ट सु कमाइ तौदना चिंगदा लैंड कंपनसेशन पीरिनो हाइदना चिंगी लैंड ओनरशिप से येंगनबा सगी अखोइगी केस मयाम पुंजंगिमसु लै अदु मदु की चपचाबा कनो मदि आई लेट्रिबन खले अदुना हजि तसेना हाइ तागदि एमएलआर एक चतबा जगह नते एमएलआर एक चतबा जगह नतबसिदा कमाइ तौदना लैंड की कंपनसेशन कमाइ होलिनो हाबमा अदि अतोपम नाइ कोइनदि पैसा से याम मांगरे हाइदना याम नाकंदे थैदोखरे न वारिबा अमरों हाइ तागदि नेशनल हाईवे ना लौसलको मतमदा मोइना पारिबा लमजे मसी याम असुकी मति होंग्रे अदुनादि मणिपुर लोइनमक्से पाथोब मतमदा याम इना खुन करा खुनबा हमना पुलप अदुम लैरस अदुम यारब जाने हजिक
ꯃꯔꯝꯗꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯄꯤꯛꯅ ꯁꯥꯏꯕ ꯃꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯐꯨꯠꯇ ꯀꯣ ꯍꯧꯖꯤꯛ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯍꯥꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯁꯥꯔꯤꯕ ꯑꯦꯃꯥꯎꯟꯁꯦ ꯀꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯄꯥ 1,000,000 ꯌꯧꯅ ꯑꯝꯇ ꯁꯥꯕꯤꯕ ꯑꯝꯇ ꯅꯠꯇꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯤꯅꯤꯃꯝ ꯒꯥꯏꯗꯦꯟꯁ ꯍꯥꯏꯗꯅ ꯑꯃ ꯊꯣꯛꯏ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯍꯦꯟꯈ꯭ꯔꯦ 10ꯕꯨ ꯁꯨꯔꯝꯗꯧꯔꯕꯅꯤ ꯑꯗꯨꯁꯨ ꯔꯤꯚꯥꯏꯁ ꯇꯧꯗꯦ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯤꯕꯣꯕꯀꯣ ꯑꯗꯨꯅ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯦꯟ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯉꯁꯥꯏꯒꯤꯀꯣ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ ꯃꯣꯏꯁꯤꯅ ꯁꯦꯡꯅ ꯐꯪꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯨꯁꯨ ꯌꯦꯡꯕꯤꯕ ꯅꯠꯇꯕ ꯌꯦꯡꯕꯤꯗꯕꯒꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯑꯃꯗꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯩꯁꯥ ꯆꯥꯈꯤꯕꯗꯨꯅ ꯃꯗꯨ ꯃꯣꯏ ꯃꯤꯂꯤꯇꯦꯟ ꯑꯩꯗꯤ ꯃꯤꯂꯤꯇꯦꯟꯃꯛꯇꯤ ꯍꯥꯏꯅꯤꯡꯗꯦ ꯁꯨ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯁꯨ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯇꯦꯔꯣꯔꯤꯁ ꯑꯣꯏꯅ ꯂꯧꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯒꯤ ꯊꯕꯛꯇꯤ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗ ꯃꯈꯣꯏꯁꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣই ꯁꯨ ꯂꯧꯊꯣꯛꯀꯗꯕꯒꯤ ꯁꯨ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯁꯨ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯕꯁꯤꯡꯁꯤꯅ ꯇꯧꯔꯛꯏꯁꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯗꯤ ꯍꯣꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯩꯅꯣꯁꯤꯀꯣ ꯑꯦꯂꯤꯒꯦꯁꯟ ꯇꯧꯕꯗꯤ ꯐꯠꯇꯦ ꯑꯗꯨ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗꯗꯤ ꯃꯅꯥꯏ ꯈꯪꯖꯔꯅꯤ ꯑꯗꯨꯕꯨ ꯄꯣꯠꯁꯤꯃꯗꯤ ꯏꯈꯪ ꯈꯪꯅꯔꯕ ꯄꯣꯠꯅꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯑꯥꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯦ ꯑꯃ ꯇꯧꯔꯦ ꯑꯗꯨ ꯃꯣꯏ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯕꯁꯤꯕꯨ ꯀꯅꯥꯅꯣ ꯂꯩꯔꯝꯗꯣꯏꯁꯤ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯆꯦ ꯑꯍꯥꯡꯕꯗꯤ ꯆꯦ ꯁꯣꯏ ꯇꯧꯏ ꯀꯥꯏꯗꯣ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯏ ꯆꯦꯗꯣ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗꯗꯤ ꯀꯩꯅꯣꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯣꯔꯤꯅꯦꯕ ꯑꯦꯀꯥꯎꯟ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯣꯔꯤꯅꯦꯕ ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯁꯠꯀꯗꯧꯔꯤꯕꯅꯣ ꯄꯩꯁꯥꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯑꯣꯏꯅ ꯀꯥꯏꯊꯣꯛꯑꯒ ꯃꯣꯏ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯃꯥꯡ ꯋꯥꯡꯃꯗ ꯃꯣꯏꯁꯤ ꯊꯕꯛ ꯇꯧꯅꯔꯕ ꯖꯥꯠꯂꯥ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯌꯥꯝ ꯀꯨꯞꯅ ꯊꯤꯖꯕ ꯑꯃ ꯆꯪꯉꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯏꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤꯗꯤ ꯂꯥꯛꯏꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯁꯥꯔꯤꯅꯣ ꯀꯃꯥꯏꯅ ꯄꯤꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯗ ꯊꯣꯛꯂꯛꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅꯦ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡ ꯈꯛꯇꯒꯤ ꯋꯥ ꯁꯨꯝ ꯈꯟꯕ ꯋꯥꯅꯦ ꯑꯩꯈꯣꯏ ꯁꯦꯛꯃꯥꯏꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯦꯟꯊꯕꯤꯒꯤ ꯑꯗꯒꯤ ꯁꯤ ꯈꯣꯡꯍꯥꯝꯄꯥꯠꯀꯤ ꯑꯁꯥꯏꯕꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯅꯦꯕ ꯄꯩꯁꯥ ꯐꯖꯅ ꯁꯥꯗꯦ ꯍꯥꯏꯅ ꯍꯦꯟꯒꯠꯄꯤꯌꯨ ꯍꯥꯏꯅ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤꯀꯣ ꯁꯤ ꯍꯧꯖꯤꯛꯀꯤ ꯀꯥꯡꯄꯣꯛꯄꯤ ꯈꯛꯀꯤ ꯋꯥꯅꯤꯀꯣ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯨꯡꯗ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯃꯣꯔꯦꯒꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯔ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯔꯛꯄ ꯀꯔꯤ ꯀꯔꯥ ꯈꯔ ꯊꯤꯖꯤꯜꯂꯨꯕꯗ ꯈꯪꯕꯅꯤ ꯊꯤꯖꯤꯟꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯈ꯭ꯔꯕꯅꯦ ꯃꯣꯏꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯣꯏꯅ 3G ꯑꯦꯋꯥꯔꯗ ꯊꯣꯛꯑꯦ ꯍꯥꯏꯔꯦ 3G ꯑꯦꯋꯥꯔꯗꯁꯤ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯀꯣ ꯄꯤꯐꯝ ꯊꯣꯛꯄ ꯃꯤꯗ ꯄꯤꯗꯕꯒꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯗ ꯅꯠꯇꯅ ꯉꯁꯥꯏꯒꯤꯀꯣ ꯁꯥꯔꯤꯕ ꯑꯦꯋꯥꯔꯗ ꯃꯅꯨꯡꯗꯨꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯎꯈ꯭ꯔꯤꯕ ꯐꯪꯉꯣꯏꯗꯕ ꯄꯤꯔꯣꯏꯗꯕ ꯑꯦꯋꯥꯔꯗ ꯄꯤꯕ ꯌꯥꯎꯈ꯭ꯔꯤꯕ ꯀꯥꯏꯁꯦ ꯃꯁꯤꯁꯨ ꯊꯤꯖꯤꯟꯕꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯥꯏꯟ ꯂꯩꯇꯦ ꯑꯆꯧ ꯑꯆꯧꯕꯅ ꯆꯥꯎꯅꯕꯤꯅꯤꯀꯣ ꯑꯉꯝꯕꯅ ꯆꯥꯎꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤꯗꯤꯀꯣ ꯑꯥꯏꯟꯒꯁꯤ ꯊꯣꯏꯅ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ ꯆꯤꯡꯗ ꯍꯧꯖꯤꯛ ꯇꯧꯔꯨꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯈ꯭ꯔ ꯂꯣꯏꯔꯦꯅꯦ ꯑꯩ ꯏꯁꯥ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯦꯅ ꯁꯣꯏ ꯇꯧꯈ꯭ꯔ ꯂꯣꯏꯔꯦ ꯀꯅꯥꯅ ꯊꯤꯡꯒꯗꯣꯏꯅꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯄꯨꯂꯤꯁ ꯐꯥꯎꯕꯗ ꯃꯣꯏ ꯑꯥꯗ ꯇꯦꯛꯁ ꯊꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯤ ꯑꯥꯗꯗꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯨꯁꯤꯅ 2005ꯗꯒꯤꯀꯣ ꯈꯨꯠꯂꯥꯏ ꯄꯤꯔꯒ ꯁꯦꯝꯈꯤꯕꯁꯤꯅ ꯃꯣꯏꯗꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯧꯖꯤꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯔꯤꯁꯤꯅꯦꯕ ꯀꯔꯤꯝꯇ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯃꯋꯥ ꯂꯧꯗꯕꯤꯗꯣ ꯃꯣꯏ ꯄꯤꯈꯠꯂꯛꯇꯕꯤꯀꯣ ꯃꯣꯏ ꯀꯨꯁꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯃꯣꯏꯅꯁꯨ ꯑꯃꯅ ꯀꯝꯄ꯭ꯂꯦꯟ ꯇꯧ ꯅꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯋꯥ ꯂꯧꯔꯦ ꯑꯗꯨꯅ ꯍꯥꯏꯍꯜꯂꯛꯎ ꯀꯥꯏꯅ ꯑꯗꯨ ꯉꯁꯤ ꯉꯔꯥꯡ ꯊꯣꯛꯂꯛꯏꯁꯦ ꯑꯩ ꯃꯃꯤꯡꯗꯤ ꯄꯟꯅꯤꯡꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯃꯔꯛꯁꯤꯗ ꯇꯧꯅꯔꯛꯄ ꯄꯣꯠꯅꯦꯕ ꯑꯗꯨꯅꯗꯤ ꯇꯁꯦꯡꯅ ꯍꯥꯏꯗ꯭ꯔꯒꯗꯤꯀꯣ 2005 ꯈꯨꯠꯂꯥꯏꯗꯤ ꯑꯗꯨ ꯃꯃꯥꯡꯗ ꯄꯤꯕ ꯍꯧꯔꯝꯃꯅꯤ ꯁꯤꯅ ꯍꯦꯛꯇ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯄꯤꯁꯜꯂꯒ ꯉꯁꯥꯏ ꯑꯩꯈꯣꯏ ꯄꯦꯔꯤꯐꯔꯤꯁꯤꯡꯁꯤꯗ ꯀꯣꯏꯁꯤꯜꯍꯜꯂꯒ ꯍꯦꯛꯇ ꯃꯣꯏꯗ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯍꯟꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯌꯧꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯥꯕꯅꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯩꯗꯣ ꯊꯤꯔꯨꯗꯤ ꯀꯩꯗꯧꯔꯅꯤ ꯁꯥꯈꯤ ꯁꯥꯕꯣꯠ ꯂꯧꯅꯔꯛꯀꯅꯤ ꯁꯥꯈꯤ ꯁꯥꯕꯣꯠ ꯂꯧꯕꯗ ꯑꯩꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯁꯨꯅ ꯐꯪꯉꯦ ꯍꯥꯏꯔꯛꯀꯅꯤ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯁꯤꯀꯣ ꯐ꯭ꯌꯨꯆꯔ ꯏꯁ ꯚꯦꯔꯤ ꯕ꯭ꯂꯤꯛ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯂꯝꯕꯦꯟꯁꯤ ꯌꯦꯡꯕꯗꯀꯣ ꯌꯥꯝ ꯃꯝꯃꯦ ꯍꯥꯏꯕꯗꯨꯅꯦꯕ ꯍꯧꯖꯤꯛꯁꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯀꯣ ꯅꯩꯅꯐꯝ ꯊꯣꯛꯏ ꯌꯦꯡꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯕꯨ ꯁꯣꯂꯨꯁꯟꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯁꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤꯗꯀꯣ ꯍꯦꯛꯇ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤꯀꯣ ꯀꯩꯅꯣꯗ ꯃꯤ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯀꯣ ꯄꯣꯂꯣꯏꯕꯗꯧꯅꯀꯣ ꯁꯨ ꯍꯥꯏꯕꯁꯤ ꯄꯣꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯃꯦꯟ ꯇꯥꯔꯣꯏꯕ ꯁꯨꯁꯤ ꯄꯣꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯄꯣꯠ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯤꯐꯥꯎꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ
ꯑꯗꯒꯤ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯔꯛꯇ ꯊꯝꯕ ꯂꯣꯅꯁꯨ ꯄꯨꯟꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯉꯩꯗꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯣꯏꯅꯃꯛꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯃꯇꯝ ꯌꯧꯔꯦ ꯃꯣꯏꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤꯗ ꯄꯩꯁꯥ ꯃꯠꯈ꯭ꯔꯦꯕꯅꯤ ꯑꯆꯥꯅꯕ ꯄꯨꯁꯜꯂꯛꯄꯗ ꯃꯣꯏꯅ ꯂꯧꯔꯤꯕ ꯇꯦꯛꯁ ꯃꯌꯥꯝꯁꯤꯗꯤ ꯇꯦꯛꯁ ꯂꯣꯏ ꯂꯧꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯅꯤ ꯊꯣꯛꯄ ꯌꯥꯗꯕ ꯑꯆꯥꯄꯣꯠ ꯂꯣꯏ ꯄꯨꯁꯜꯍꯜꯂꯦ ꯑꯇꯩ ꯂꯣꯏ ꯄꯨꯁꯜ ꯃꯣꯏ ꯇꯦꯛꯁ ꯀꯌꯥꯝ ꯂꯧꯔꯝꯒꯗꯒꯦ ꯌꯦꯡꯕꯤꯌꯨ ꯑꯗꯨꯅ ꯃꯁꯤ ꯀꯅꯥꯝꯇꯅ ꯊꯧꯁꯥꯗ꯭ꯔꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯁꯨ ꯌꯦꯡꯁꯤꯟꯅꯗ꯭ꯔꯕꯅꯤ ꯑꯌꯥꯕ ꯄꯤꯔꯕꯅꯦꯕ ꯃꯔꯝꯗꯤ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯊꯕꯛꯇꯨ ꯐꯪ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯁꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁ ꯏꯟꯗꯤꯌꯥ ꯀꯣꯝꯄꯦꯅꯤꯒꯤ ꯇꯥꯏꯞꯇ ꯊꯕꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯜꯂꯦꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯁꯦ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯦꯅꯤꯒꯤ ꯇꯥꯏꯞꯇ ꯃꯅꯤꯄꯨꯔꯁꯦ ꯇꯞꯅ ꯇꯞꯅ ꯂꯧꯁꯤꯟꯕ ꯌꯥꯅꯅ ꯑꯃꯒ ꯈꯔ ꯌꯥꯅ ꯑꯃꯒ ꯈꯔ ꯌꯥꯅ ꯑꯥꯏꯟ ꯍꯥꯏꯗꯨꯅ ꯑꯥꯏꯟꯅꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯄꯥꯝꯕ ꯃꯐꯝꯗ ꯑꯥꯏꯟ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯄꯥꯝꯗꯕ ꯖꯒꯥꯗꯅ ꯑꯗꯨꯝ ꯊꯩꯗꯣꯛꯄ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯅꯣꯏ ꯂꯨꯄꯥ ꯀꯔꯣꯔ 200-300 ꯅꯠꯇ꯭ꯔꯒ ꯀꯔꯣꯔ 1,000 ꯀꯩꯗꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯄ꯭ꯂꯦꯟ ꯑꯐꯕ ꯑꯃ ꯑꯅꯤꯗ ꯃꯃꯜ ꯀꯌꯥ ꯄꯤꯕ ꯄꯣꯠꯅꯣ नत्र जहाज अमदा ममन क्या पितना जहाज अमगी ममन जो योपो नते कोई किसे नत्रा अदर मोइदे अदुमाने खनब्रा कनम तौरेबा अदर मसे याम लाइबक थिबनी न खल्ले हाइबो मुसु हाइनिंगदे अदु मसे याम फजनदे थिजलनिंगे मरमदि करिनो हाइबो मतमदा को आलू बोरा हाइबसे आलू अपुंबा अमा खंगनने समदरखदरिने अदुना अखोगी नेशन से सिगुंबा अमोतपसे मसी मुथलौद्रगदी मसीदगी लमदम नगीदना को तमना तमना तौदना इंडिया हाइबो लोइनमसे सोकपा याबो पोतमनेबो को ओके ओजा थैंक यू सो मच आमजन थंबी इंडिया गवर्नमेंट की मागी रोल से कइनो माना सानरिबा लौरिबा पोय हाइदर जान थंबी इन कनेक्शन विथ दिस अदुगी तंजानो सोसि कनाउ दमु लाक्तिगे दुगा खामरेना सुसिना कंप्लीट कंट्रोल से लैबे पोत से ओइबंदना अखोय कना कना नो हाइदा हाइब्रगो जानो जे हाइबिबदो आइदि सोय आइदि याउदे आइदि हाइदि लोइन हाइरकनिरो सिमक्सो अखोयगी ओजा तोमजा लाक्तिगे ओजा नसाइगे अखोयगी मोगी इनक्वायरी की मतंग से सेदा सिगुम अचाव अचाव स्कैम मैम नॉट ओनली इन मणिपुर अदुगा अखोयगी इंडिया की सो हाइबा तारे अचाव अचाव स्कैम जे मैम अमा थोखरकान हुजिक पे इनक्वायरी से तुम इथि दुगाइन तौदबिदा दुम काउरगा दुम तोखिबा अदैदि नामसिनखिबगी मैम अमसु लई हाइतारे दुना सिगी पोसे मकोइना ओजा हेमंतान सु थंबिरंबा लाले अखोय सि लोइनमक चंगे खोले कायना कि हंदना अमु सेंगदोरागदि फरे अदु अदरवाइज नततारगी एमएम चाउबा इनक्वायरी अमदि अखोयगी ओजान सु पनबिखिबा अखोयगी नेशनल की लेवल दा हाइतारे अमदे दुमक दरकार ओइदुरि सय मतंग से कमाइन थंबिनिंग ओजा हाइजबदने सिदि खुदक को मैं आईडी लेरी को देगी सीबीआई लेरी मोइना तौदना थिजलगा याम लाइब पोदमने अदुगा हजिकी लेरिबा डीसी की थ्रू दगी चखिबा पैसा सिंजे अकाउंट द सनबने मखोगिसु ऑडिट आइना मदि लेरंगनी मसिदने बखोने ख्वाइदगी ngai isi kari no masigi mayam ja matang sibokta ko मोत्रब मैम से करीमत पुथोक्तगी मनपुर से हेक्ट चुपचाप लेनरी से करीनो सीने ख्वाई से मनपुर एज ए होल मनपुर पॉपुलेशन से पैसा की अपाब पोहनबको ग्रीडी ग्रीड है तारेको को फमगम थोक्तबद मिहौब मिकाब पोहनब अखोद ड्रग मैम थाजलगा हौगलैब नहारोनसिंगी को मोरल कैरेक्टर से मांगहलगा को अखोगी कईगुंबा मसक थोप थबक अमता तौब ngamदनबा सिगुंबा प्लान से मसी कनोना को याम चाउब स्केल मसी तौरब्रा हाबि पोचनेबा तसेंग हौजे अखोइना खंगनिंगबदि अखोजे इलीगल इमिग्रेंट की प्रॉब्लम याम लेना अदुना हौजिकी नेशनल हाईवे परेंगसिदा मरोइना अखोइना चिंगनरिबा मीसिंगसिना ताबा मफमसिदा मोइना फंगिबा मी मयामक तो लोइना म अखोइगे इंडियन की सिटीजन ला इलीगल इमिग्रेंट याउदबा जाला मरमदि कनो दो मोइना खोपिबा नमदना लेगिबा मफम याम ले चुसामपुरदा को मोरियदा दुगा हौजिकी मरोइना कांगपुपी साइडतदि अखोइना खंगबदा को ngасai हान लेरंबा नतब मैम चंग्रबनी मोइसिंग से पैसा लौब याउगिब्रा मोइ आइडेंटिफिकेशन कमाइन तौगे से अदुम येंबा याबो पोने दो ngасai हाजिगिबदो को मो कनो साइड कनो अखोइ हेमंतनो साइड हाइग्रे को अखोइगी लैरिबा पॉलिटिकल क्लास से मसि गट्स याउदो कांबुरा मोइ कदोबो थोलैनो मोइ लेबाक सि थोक कल्लगे न थोलैब्रा अखोइगी जाति से कल्लगे न थोलैब्रा अखोइ इंडिया द याउरगा अखोइ से अमतिक चाबा स्टेट अम ओइरेन थोलैब्रा नत्रगना अखोइगी पैसा से तांजलगा मपान द को कनो से लम लैदना युम लैदना जहाज लैदना एरोप्लेन लैदना यामना मसागे याम नुंगाइबा थीगे न थोलैब्रा मसे अखोइ जे हंगबा मतम यौरे मसी बौदा अखोइगी
ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯊꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯋꯥꯔ ꯄꯥꯏꯈ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯏꯎ ꯎꯅꯔꯕ ꯉꯥꯛꯇꯅꯤꯗꯅ ꯃꯣꯏꯅ ꯐꯪꯉꯤꯕ ꯄꯩꯁꯥꯗꯨꯒꯤ ꯋꯥꯡꯃꯗ ꯃꯣꯏ ꯁꯤꯖꯤꯟꯅꯔꯦ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏ ꯄ꯭ꯔꯣꯄꯔꯇꯤ ꯂꯩꯔꯦꯁꯦ ꯂꯣꯏ ꯈꯪꯉꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯝꯕ ꯂꯣꯏ ꯈꯪꯅꯔꯦꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯗꯨꯅꯅꯦꯕ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯃꯕꯨꯛ ꯐꯠꯇꯕ ꯀꯥꯡꯕꯨ ꯈꯔꯅ ꯃꯈꯣꯏꯒꯤ ꯂꯝ ꯑꯃ ꯁꯦꯝꯃꯒꯦ ꯃꯈꯣꯏꯅ ꯂꯝꯁꯤ ꯃꯨꯜꯂꯒꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯂꯥꯏꯈ꯭ꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯀꯔꯞꯁꯟ ꯑꯗꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯔꯛꯇꯨꯗꯗꯤ ꯃꯈꯣꯏꯅ ꯌꯥꯝ ꯄ꯭ꯂꯥꯟ ꯇꯧꯔ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯣꯏ ꯊꯤꯡꯕꯤꯅꯕ ꯃꯤ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯄꯤꯗꯣ ꯄꯣꯠꯇꯣ ꯃꯣꯏꯗ ꯄꯤꯅꯦꯕ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯔꯤ ꯀꯥꯟꯅꯔꯦ ꯃꯣꯏ ꯂꯩꯕꯁꯤꯅ ꯚꯣꯠ ꯀꯥꯕ ꯌꯥꯝ ꯂꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏ ꯇꯝꯄꯥꯛꯇ ꯚꯣꯠ ꯀꯥꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯔꯤ ꯃꯇꯥ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯂꯩꯕ ꯇꯥꯏꯕ ꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦꯀꯣ ꯃꯔꯤ ꯃꯇꯥꯗ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤ ꯂꯩꯕ ꯇꯥꯏ ꯚꯣꯠ ꯃꯌꯥꯗ ꯄꯩꯁꯥ ꯊꯥꯗꯛꯄꯤꯔꯛꯅꯕ ꯃꯤ ꯂꯩꯕ ꯇꯥꯏꯌꯦꯕ ꯑꯗꯨꯅꯗꯤ ꯀꯅꯥ ꯇꯤꯟꯅꯕꯅ ꯐꯩ ꯀꯣ ꯑꯐꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯇꯤꯟꯅꯗꯣꯏꯁꯨꯕꯨꯗꯤ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯌꯥꯝ ꯃꯆꯥꯡ ꯃꯔꯦꯜ ꯄꯤꯕ ꯉꯝꯕ ꯃꯤꯗꯨꯅ ꯍꯦꯟꯅ ꯂꯥꯛꯇ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯀꯔꯝꯕ ꯃꯔꯨ ꯑꯣꯏꯒꯦꯕ ꯑꯩꯈꯣꯏꯗ ꯅꯠꯇꯦꯀꯣ ꯄ꯭ꯔꯖꯥꯒꯤ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯅꯠꯇꯦꯀꯣ ꯚꯣꯠ ꯀꯥꯅꯤꯡꯕ ꯀꯥꯒꯗꯕ ꯑꯗꯩ ꯂꯦꯞꯀꯗꯕ ꯃꯤꯁꯤꯡꯗꯗꯤ ꯀꯅꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯒꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯕ ꯋꯥꯅꯤ ꯑꯐꯕ ꯃꯤ ꯊꯥꯒꯠꯁꯤ ꯀꯥꯏꯅ ꯚꯣꯠ ꯃꯌꯥ ꯌꯧꯔꯒ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯇꯣꯡꯉꯝꯃꯒ ꯀꯩꯅꯣꯝꯃ ꯎꯔꯒ ꯆꯣꯡꯊꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯀꯣ ꯚꯣꯠ ꯃꯌꯥ ꯌꯧꯕꯗ ꯄꯣꯠꯁꯦ ꯈꯔ ꯍꯦꯛ ꯊꯝꯕꯗꯀꯣ ꯑꯗꯨꯗꯤ ꯌꯣꯝꯁꯤꯟꯅꯒꯗꯧꯔꯤꯕꯅꯦꯕ ꯀꯅꯥꯅ ꯀꯩꯗꯧꯗꯣꯔꯤꯒꯦꯕ ꯑꯗꯨꯗ ꯑꯗꯨꯅ ꯃꯣꯏꯅ ꯈꯜꯂꯤꯁꯤꯀꯣ ꯉꯥꯡꯅꯤꯡꯈꯩ ꯉꯥꯡꯖꯨ ꯍꯥꯏꯕꯗꯨꯅꯦꯕ ꯃꯣꯏꯗ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤꯀꯣ ꯑꯩꯅ ꯉꯁꯥꯏ ꯑꯃꯨꯛꯁꯨ ꯑꯩ ꯍꯟꯖꯟꯅꯤꯡꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯝꯅꯀꯣ ꯋꯦꯜ ꯄ꯭ꯂꯥꯟꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯀꯣ ꯆꯍꯤ 2,000 ꯍꯦꯜꯂꯕ ꯄꯨꯋꯥꯔꯤ ꯄꯨꯔꯛꯑꯕ ꯑꯩꯈꯣꯏ ꯌꯥꯝ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯑꯃꯕꯨ ꯀꯃꯥꯏꯅ ꯍꯥꯠꯁꯤꯒꯦ ꯀꯃꯥꯏꯅ ꯃꯨꯊꯠꯁꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯒꯦꯝ ꯄ꯭ꯂꯥꯟꯅꯦꯕ ꯇꯧꯔꯝꯃꯤꯕꯁꯦ ꯑꯩ ꯃꯆꯦꯠ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯖꯍꯥꯟꯕꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯊꯨꯗꯦꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯒꯣꯔꯣꯡ ꯍꯥꯏꯅ ꯆꯤꯡꯊꯔꯨꯔꯒꯗꯤ ꯃꯤ ꯁꯥꯎꯔꯛꯀꯅꯤ ꯑꯗꯨꯅꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯁꯨꯝ ꯆꯥꯍꯟꯕ ꯇꯥꯏ ꯏꯁꯤꯡ ꯌꯧꯍꯟꯕ ꯇꯥꯏ ꯃꯈꯣꯡꯗꯨ ꯀꯟꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯨꯔꯦꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯤ ꯃꯈꯣꯡꯗꯨ ꯊꯨꯗꯦꯛꯔꯛꯄꯅꯦꯕ ꯉꯁꯤꯐꯥꯎꯗ ꯄꯉꯥꯡꯗ ꯉꯥꯡꯉꯦ ꯄꯩꯁꯥ ꯑꯗꯨ ꯐꯪꯉꯤꯕ ꯃꯤꯁꯤꯡꯗꯨ ꯐꯪꯐꯝ ꯊꯣꯛꯄ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯀꯣꯛꯇꯩ ꯃꯇꯣꯟꯕ ꯂꯣꯏꯅꯃꯛ ꯑꯦꯋꯥꯔꯗ ꯄꯤꯔꯤꯁꯦ ꯒꯣꯔꯃꯦꯟꯒꯤ ꯂꯝ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯦ ꯀꯅꯥꯅ ꯍꯪꯒꯦ ꯍꯥꯏꯕ ꯀꯅꯥꯅ ꯊꯧꯁꯥꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯀꯔꯤꯅꯣꯕ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯀꯌꯥꯝ ꯂꯩꯔꯝꯒꯦ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟꯁꯤ ꯀꯌꯥꯝ ꯂꯩꯔꯝꯒꯦꯕ ꯒꯣꯔꯃꯦꯟ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯩꯅꯣ ꯒꯣꯔꯃꯦꯟꯒꯤ ꯄꯣꯠ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯒꯣꯔꯃꯦꯟꯒꯤ ꯃꯔꯟ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯕ MLA ꯆꯠꯄ ꯖꯒꯥꯗꯗꯤ ꯂꯩ ꯂꯦꯟ ꯔꯤꯐꯣꯔꯝ ꯍꯥꯏꯕꯅꯤꯅꯦ ꯂꯦꯟ ꯁꯦꯇꯜꯃꯦꯟꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯆꯤꯡꯗ ꯇꯧꯗꯕꯅꯣꯕ ꯆꯤꯡꯗ ꯂꯦꯟ ꯁꯦꯇꯜꯃꯦꯟ ꯇꯧꯕ ꯀꯥꯟꯗꯗꯤ ꯁꯤꯗꯤ ꯅꯪꯒꯤ ꯂꯝꯅꯤ ꯁꯤꯅ ꯒꯣꯔꯃꯦꯟꯒꯤꯅꯦ ꯂꯥꯛꯀꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯨꯁꯤꯔꯥꯁꯤ ꯇꯧꯍꯜꯂꯦ ꯑꯁꯤꯅꯕꯨ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯟꯗꯣꯏꯅꯣꯕ ꯑꯗꯩ ꯆꯤꯡꯗꯗꯤ ꯀꯩꯗꯧꯔꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯩꯈꯣꯏꯅ ꯌꯥꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯃꯣꯏꯗꯤ ꯅꯤꯡꯊꯧꯒꯤ ꯃꯣꯏꯗꯤꯀꯣ ꯃꯣꯏꯗꯤ ꯆꯤꯞꯀꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯅꯤꯅ ꯆꯤꯞꯇꯨꯅ ꯃꯀꯣꯛꯅꯤ ꯃꯥꯒꯤ ꯈꯨꯟꯖꯥꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯃꯥꯅ ꯇꯥꯅꯤꯡꯕ ꯃꯇꯝꯗ ꯇꯥꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯆꯤꯞ 500 ꯅꯠꯇ꯭ꯔꯒ 1,000 ꯂꯝ ꯂꯥꯕ ꯃꯣꯏꯒꯤ ꯖꯒꯥꯁꯦ ꯗꯤ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯕꯃꯛꯁꯦ ꯀꯥꯡꯄꯣꯛꯄꯤꯁꯦ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯁꯤꯠ ꯅꯠꯇ꯭ꯔꯣ ꯖꯦꯅꯔꯦल ꯁꯤꯠꯀꯤ ꯃꯁꯛ ꯃꯥꯡꯉꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯈꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯒꯤ ꯃꯥꯒꯤꯅꯤ ꯀꯥꯏꯅ ꯇꯧꯅꯔꯤꯁꯦ ꯀꯔꯤ ꯁꯤꯒꯨꯝꯕ ꯈꯣꯟ ꯑꯃ ꯊꯣꯛꯍꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤ PR ꯕꯨꯗꯤ ꯂꯩ ꯍꯣꯏ PR ꯂꯩꯕꯒꯤ ꯄꯣꯠꯇꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯑꯗꯨꯒ PR ꯅꯁꯨ ꯃꯁꯤ ꯈꯔ ꯉꯥꯡꯕ ꯌꯥꯕꯅꯤ ꯁꯤꯒꯨꯝꯕ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯅ ꯂꯩꯕꯥꯛꯁꯤꯕꯨ ꯈꯥꯏꯗꯣꯛꯅꯈ꯭ꯔꯕꯅꯤ ꯁꯤꯅ ꯑꯩꯒꯤꯅꯤ ꯁꯤꯅ ꯃꯥꯒꯤꯅꯦꯅ ꯈꯥꯏꯗꯣꯛꯈ꯭ꯔꯕ ꯃꯣꯏꯅ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯝ ꯀꯥꯏꯅꯒ ꯍꯥꯏꯕ ꯇꯝꯄꯥꯛꯇ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯁꯤ ꯅꯣꯏ ꯂꯧ ꯎꯕ ꯌꯥꯔꯣꯏ ꯀꯥꯏꯕ ꯁꯤꯒꯨꯝꯕ ꯇꯝꯕꯤꯔꯤꯕꯁꯦ ꯀꯔꯤꯒꯤ ꯊꯨꯗꯦꯛꯇꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯤ ꯑꯩꯈꯣꯏꯒꯤ ꯔꯣꯝꯗꯒꯤꯁꯨ ꯌꯥꯝ ꯂꯥꯎꯍꯟꯅꯤꯡꯉꯦ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯗꯁꯨ ꯌꯥꯝ ꯂꯥꯎꯍꯟꯅꯤꯡꯉꯦ ꯃꯗꯨ ꯌꯧꯅ ꯂꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯥꯗꯦꯕ ꯉꯁꯤꯐꯥꯎꯗ ꯇꯧꯍꯟꯅꯤꯡꯉꯦꯕ ꯆꯞ ꯆꯥꯅ ꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯍꯧꯖꯤꯛꯀꯤ ꯇꯥꯟꯐꯝꯁꯤꯗ ꯃꯁꯤꯗ ꯇꯧꯍꯧꯗ ꯇꯥꯔꯒꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯔꯤꯒꯦꯕ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯇꯥꯟꯐꯝꯁꯤꯗ ꯑꯁꯦꯡꯕ ꯄꯨꯊꯣꯛꯅꯅꯕ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯇꯥꯏꯁꯤꯟꯅꯔꯛꯀꯗꯧꯅꯦꯕ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯍꯥꯏꯗꯅ ꯋꯥ ꯂꯣꯠꯂꯒ ꯉꯥꯡꯅꯔꯒ ꯇꯥꯏꯁꯤꯟꯅꯈꯤꯕ ꯃꯇꯝꯗ ꯃꯗꯨ ꯑꯁꯦꯡꯕ ꯇꯥꯏꯅꯕ ꯑꯣꯏꯒꯗ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯇꯥꯕ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯔꯥ ꯑꯁꯦꯡꯕꯁꯦ ꯍꯥꯏꯅꯔꯦꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤꯔꯥ ꯑꯉꯝ ꯑꯉꯝꯕ ꯍꯥꯠꯇꯣꯛꯅꯁꯤꯔꯥ ꯍꯥꯏꯁꯦ ꯃꯁꯨ ꯈꯪꯅꯕ ꯃꯇꯝ ꯑꯃ ꯅꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯌꯥꯝ ꯆꯥꯎꯅ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯥꯡꯕꯨꯁꯤꯅ ꯋꯥ ꯑꯃ ꯌꯥꯝ ꯁꯦꯡꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯅꯣꯏ
लाइबा मपान चंगईबसिंग चटमिनगेरा अखोई इंडिया के ने लेजरीबको इंडिया दा मर्ज तौरे है लेरीब कांगबो अखोई चटमिनगेरा मसी अमदी खल्लो हाबजे अखोई हाबम थोक्तरो अनिमक्ति चाबा यारोइना अनिमक चागे है तरगना मणिपुर पुथोपिरो अतोप स्टेट थंबिरो अयाब जगह तो मणिपुर है पिक्र स्टेट से मपान को खुद चंगईब मयाम से मसी येंगदना लेतागदी मदुदी यारो है अखोई पॉलिटिकल क्लास मधु हाइबम थोएब जो पॉलिटिकल क्लासिंग मनुंगदी मधु हाइब ngambagi guts to leitreba adu mauta अखोई गवर्नमेंट पाइजरगे ना को मरी दो थगाई सांग तिंथोग को मसे ओजा अखोई कनो सनरा कनो ना अखोई मिथुन नाइदो ओजा को मिथुन लोइबसे थुम थमे दो हलालग थुम दे ले हाइदो अमाइ तन लेक्तन लेरेबा अखोई दि मसिंग असु पिबिउ अखोइना पांजरगे ना तौरिबो पोचिदि कनो कम खंगदन ओजा को अखोइना होय प्रजा मोइन अखोई कजु तौब ngamde अखोई मिशन प्रजा ने अदुबो करिंबा अखोइना तौब ngamba मफम दोइदादि मोइजाइदि समुद्रदा लंदग्रने बसा खरसा लोइना नै स्वाइदे लेनोइन लंदबम थोक्तरोजा नै स्वाइदे लेरनोइना हाइबम थोक्तब्रा युंगी थोइबा प्रॉब्लम दुदा येंगदना अतोबा वा पुसलते ए इबो नंग चलो काय दनों तले को अखोई युम समता सेंग गि हाइब हाइबम थोक्तब्रा मसी अदुमाय तौदना मदुगी मतम दो आइदि मदु यौरेना खले अदुगा मसी तौद तारगदी से अखोई से को लोरनी अदुगा होजिकी लेरिबा नेशनल हाईवे पोस्ट को एक्टिव ऑफ द आइस बाग हाइदना को समुद्र समुद्रदा अखोई मथक ताउबो उनगी उबो सरुक्तबदे मखादा लुपने हेले हाइदना यामना चावरबा अखोई को सोसाइटी सिगे असोइबदगी मचिन खतने रे हाइनिंगेबा सिगी मनुंगसिदा अखोइना हाइनिंगदबा अखोइना खंगबा मयाम अमा लेग्रे को मरमदि कइनोदा अखोइना पाइजरबा अखोई सिनबमसिना अखोई अमजु तानबा लापनिना ओ अखोई सोसाइटी से नत्रगा अखोई स्टेट से सिगी थाक यौरे को हाइबसे मसे अखोई दि फील तवे अदना मसी थिजनबा फै अद मदोम द सिगुमबदा माइ ओनजनबा फै अदुगा हौजिक को आइ ngasa हाइजबदो को अखोई समुद्रदा लंगदबा यारे याबगी ताजा लाकनबा हाई तौरीब पोतुदी तौहनजनिंगदे अफब मिजु याम ओइ अदुइ मरतुदा को अदना मोइ मसा मसाजु को थोगलागा अखोई को लेबाक सी लमजिंग बिदना उजनत्रा सिगुम्बा असोइबा अरानबा मयाम से मसी थोगाइरगा अखोई लेरिबा चिंगदोंगी लाइबा मणिपुर चिंगदोंगी ओइरिबा कांगलेपाकी सक्तम दो अखोई मयाम कन्मिनरगा इंडिया की अफबा मकोक थोंबा स्टेट अमा ओइनना बहोना मिनसी अदुगा हजिकी लेरिबा मयाम मपानदगी मी कौसलगा को योंगना तन येलनबदोंना को सिनबा मसीगी पॉलिसी से मसे अखोई यारोय मपान की मीना अखोई को खुचंगन गुमसी हाबसे जा मानना अखोइना सेंट्रल गवर्नमेंट खंगन बम फै अदना ngसाइना हाजबजो अखोई तेनसेरा नत्रग नै मपानदगी पुसलकपा नोगी को ओजा अदो हाइ तारे को अदुगा चमिनगेरा हाइबदो मदो ओके ओजा थैंक यू सो मच याम फजना थंबिरे ओजाना कोई मपान गे हाइतारे पॉलिसी से दम खुद थिंजिल हन बसे चाउना दम सिसिमा किसो खुद पेन दबे खुलाउ से दम याम दगी सुन थोक तब नते दम सु लेरे अदुना मसी से आई पाबुंग दम लजा दम जा लोसिलकपदा कोई पाबुंग न हुजिक थमगे पॉइंट अम तंगन सुम कन तोनिंगबदा अखोई स्वाइ द थोक पसे चुरचानपुर द समुइ तो अखोई नेशनल को कन मीडिया नो जा कोऑपरेटिव रिंगन आने गेरम पोट से सिगी सुमाइन तो बदो हंदा के एनडीटीवी की सिसु हाइदे सिगी वे ऑफ रिपोर्टिंग जे कोइना कमाय यंग बे अखोई के हानि हिडन हाइताइने विस्टल ब्लोअर मखोई स्टेट पोस्ट याम रिपोर्ट याम फजन फोंग्रे हाइतारे अखोई गिदगी कनो ओइरकांदा अखोई स्टेगी ग्राउंड रिपोर्ट तो कोई स्वाइगी लोकल कनो चलगा फोंगुपा यारुपा अदुगी पोटी नंग चलगा अदुगी रिक्सटुदी लौबगी पोटी खतंग खुदोंग चादबसु लेबंदना अन सुमाइन तौरकांदा फोंगप याम सांग रिपोर्ट चे मयेक सेंग याम कुपना हाइतारे सिगी पोट अंग लाक सिगी स्वाइ एरिया से दिस इज नॉट द फर्स्ट टाइम पबुंगसु थंबिरे सुमै पोट अंग लेबसे कमाइन थंबिनिगो साइड सेरी तसेना तदि मसे पीआर लेबि कंपनी पॉपुलर गवर्नमेंट मगदे मसिंग नेब थाजदे मरम कनो द पीआर से लेरबनिना आइसु तोंगाना पीआर की मनुंग द मोकोई गिसु कमाय तोदन लमहेन बसिंग जे कमायना फादगदगे हाबगी पोतमai सोदन लेरमनि खली मरम कनो द बॉम्ब तो बके थादरग तो यादमनिना सही हौजी की लेरिबा असु कोई गरबसिदा मोकोई की लान होरिबा कांबु सिंगसिना नेगा पैसा पीरगा मीडिया मयाम सिजनै हाबगी चिंगनबदे कोइ लै तसेंगना नेस अखोई को मेन मीडिया में लाग असुम पुथोरपसीदी अदी मखोइदा पीआर गवर्नमेंट से नोई कीगनु नोई अखोई लेरी सिदे नोइदा करिमता असोगाम पीरोय अदा अखोई नोई प्रोटेक्शन तौनी कायन मसी आई थाजब अमा पिरमगद्राइन खले अदुमंगने हजिक कांगू खरनदी पीआर लौथो हारिसे मन कनो मोइना तौरम पोत खरदे हजिक सुम कायरकदोरि तम
ꯑꯗꯨꯅꯗꯤ ꯃꯁꯤ ꯄꯤ ꯑꯥꯔꯁꯦ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯥꯒꯠꯂꯝꯕ ꯃꯍꯨꯝꯗꯣ ꯀꯥꯏꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯩ ꯃꯗꯨꯃꯛꯅꯗꯤ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯄꯤ ꯑꯥꯔ ꯂꯥꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯄꯥꯕꯨꯡ